ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯃꯩ ꯀꯥꯞꯄꯤꯔ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯩꯅ ꯍꯥꯏꯕ ꯑꯩꯁꯦ ꯒꯣꯀꯨꯜ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯁꯨꯝ ꯈꯟꯖꯔꯛꯑꯕ ꯍꯥꯏꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤ ꯑꯃꯒ ꯎꯅꯍꯟꯖꯒꯦꯅ ꯂꯥꯛꯆꯕꯅꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯛ ꯑꯗꯨꯝ ꯍꯦꯛ ꯎꯕꯗ ꯈꯪꯉꯛꯑꯅꯤ ꯃꯌꯥꯝꯅ ꯁꯛ ꯌꯥꯝ ꯈꯪꯅꯕ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒꯤ ꯂꯝꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯐꯦꯠ ꯎꯕ꯭ꯔꯦ ꯃꯃꯤꯁꯦ ꯃꯅꯤꯡꯗ ꯁꯤ ꯑꯗꯨꯒꯤꯗꯨꯅꯤꯀꯣ ꯀꯅꯥꯅꯣ ꯌꯦꯡꯁꯤ Let's go ꯃꯤꯅꯣꯛꯁꯦꯟꯗ ꯇꯧꯁꯜꯂꯣ ꯃꯌꯥꯝꯗ ꯃꯌꯥꯝ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯇꯦꯁ ꯇꯧꯒꯦ ꯑꯗꯨꯒ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦꯗ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯏꯅꯤ ꯃꯣꯏ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯩꯅ ꯍꯥꯏꯕ ꯑꯩꯁꯦ ꯒꯣꯀꯨꯜ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯏꯁꯥ ꯏꯇꯣꯝꯇ ꯁꯨꯝ ꯈꯟꯖꯔꯛꯑꯕ ꯍꯥꯏꯅ ꯀꯩꯁꯨ ꯇꯧꯔꯥꯏꯅ ꯇꯧꯈꯤꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯑꯒꯦ This is octopus. ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗꯣ ꯑꯩ ꯁꯤ ꯅꯥꯀꯟꯗ ꯐꯝꯃꯒ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯗ ꯉꯥꯎꯖꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕ ꯑꯥꯏꯀꯣꯟ ꯑꯃ ꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯥꯒꯗꯕ ꯃꯌꯥꯝ ꯑꯃꯁꯤꯗ ꯃꯥꯒ ꯈꯤꯜꯂꯒ ꯂꯩꯔꯦꯕꯀꯣ ꯗꯦꯖꯥꯕꯨ ꯔꯦꯁꯇꯨꯔꯦꯟꯗ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯪꯖꯔꯛꯄꯁꯦ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯛꯇꯣꯄꯁ ꯆꯥꯗ꯭ꯔꯤꯀꯣ ꯎꯔꯣꯏ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯃꯤꯒꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯑꯗꯨꯝ ꯎꯔꯦ ꯆꯝꯃꯦ ꯉꯥꯒꯤ ꯇꯥꯏꯞ ꯇꯧꯕ ꯉꯥ ꯂꯧꯕꯩ ꯇꯥꯏꯞ ꯇꯧꯕꯅꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯕ꯭ꯔꯣ ꯃꯍꯥꯎꯗꯣ ꯀꯣꯡꯒ꯭ꯔꯦꯡꯒꯤ ꯇꯥꯏꯞ ꯇꯧꯔꯒꯅꯦ ꯑꯣꯛꯇꯣꯄꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯦ ꯀꯣꯡꯒ꯭ꯔꯦꯡ ꯆꯥꯗꯕ ꯃꯤꯗꯤ ꯈꯪꯉꯔꯣꯏꯀꯣ ꯍꯥꯎꯋꯦ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐ꯭ꯂꯦꯚꯔ ꯍꯥꯎꯕꯒꯤ ꯃꯤꯅꯣꯝꯗ ꯇꯧꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯍꯜꯂꯒ ꯅꯣꯏꯅ ꯆꯥ ꯂꯩꯕꯅꯦꯕ ꯑꯣꯛꯇꯣꯄꯁꯁꯦ ꯌꯥꯝꯅ ꯅꯥꯟꯅ ꯄꯤꯁꯁꯦ ꯀꯥꯏꯗꯒꯩ ꯄꯨꯊꯣꯛꯄꯤꯔꯦ ꯋꯤꯠ ꯑꯩꯒꯤ ꯁꯤꯒꯤ ꯆꯐꯨꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯝꯗꯨ ꯀꯩꯕ ꯃꯅꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯃꯣꯃꯣꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯆꯧꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯔꯦꯁꯇꯨꯔꯦꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯄꯨꯊꯣꯛꯄꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ Seriously. ꯐꯨꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯀꯣ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯄꯥꯁꯨ ꯌꯥꯏ ꯅꯨꯄꯤꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯥꯛ ꯕꯤꯌꯔꯅ ꯑꯩꯈꯣꯏꯒꯤ ꯅꯟ ꯑꯜꯀꯣꯍꯣꯂꯤꯛ ꯑꯣꯏꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯛꯄꯗꯗꯤ ꯎꯔꯔꯣꯏ ꯅꯥꯀꯟ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ 799ꯗꯒꯤ ꯍꯦꯜꯂꯒꯗꯤ 10% ꯑꯣꯐꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔꯗꯨꯒꯤ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯉꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯔꯒꯀꯣ ꯑꯣꯛꯇꯣꯄꯁꯁꯦ ꯂꯣꯛꯇꯥꯛꯇꯒꯤ ꯐꯥꯕꯗꯤ ꯃꯥꯟꯗꯦ ꯃꯥꯏꯁꯦ ꯅꯝꯕꯟꯗꯗꯤ ꯐꯪꯈ꯭ꯔꯣꯏ ꯁꯤꯒꯨꯝꯕꯗꯤ ꯀꯩꯅꯣꯝ ꯌꯧꯔꯛꯈ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯑꯇꯤꯡꯕ ꯆꯥꯎ ꯑꯇꯤꯡꯕ ꯅꯝꯕꯨꯗꯨꯔꯤ ꯌꯧꯗꯕꯁꯤꯗꯤ ꯁꯤꯅ ꯄꯥꯏꯖꯒꯦ ꯃꯦꯝ ꯋꯥꯔꯧꯕꯤꯔꯣꯏ ꯁꯤꯁꯨ ꯄꯥꯏꯔꯣꯀꯣ ꯕꯤꯔꯌꯥꯅꯤ ꯑꯟꯗꯔꯁꯇꯥꯟ ꯁꯦꯜꯐꯤ ꯑꯃꯒ ꯇꯧꯕ꯭ꯔꯣ ꯋꯥ ꯃꯅꯝꯁꯦ
매이 한 락서리에 두고 그래서 세마 뭔가 그 사도 부터 그냥 주는 거 옥토퍼스 이게 되게 인트로덕션 동네 인트로 지금 도로에 미디어를 먹고 아, 먹었어, 먹었으면 짰습니다. 진짜로 애들 그냥 공갱 먹고 싸워서 말이야. 인싸를 먹어서. 마타박. अरे ऑक्टोपस 먹고 싸해야 돼 समुद्र에서 소리를 이러고 힘이 갈래. 아와요. 그건 마타박 싸야 나서 그죠. 마타박 잘. 매형 똑같게 거 Mai thôi kìa, em không để. à vậy 매형 이 tiếng mà thằng ngon vậy về nghe gì đi thế nên là của lính đi con mèo à quanh người thải đi khải mèo nó xong ok 텔럽는 15에 아이나 핀토로가 그러면 합쳐보네 치카 있는 치고 Yên chắc cái. yên xác cái rồi nói thấy đâu cái nó Masa iya kan ya. ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯃꯩ ꯀꯥꯞꯄꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯕ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯌꯥ ꯂꯩꯔꯤꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯍꯥꯛ ꯅꯣꯛꯇꯅ ꯂꯩꯕ ꯉꯝꯕ ꯌꯦꯡꯒꯦ ꯅꯣꯛꯇꯦꯅꯦ ꯑꯁꯤꯌꯥ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣꯅꯦ ꯁꯣꯏꯗꯨꯃ ꯅꯪꯅ ꯍꯣꯠꯅꯅꯒ ꯇꯧꯔꯤꯗꯨꯕ brother make up nào cái sâu sâu tầm khơi xây sạch tên này mèo quả sao lời khơi xây ủng sạch gì mèo đâu brother là khơi make up đi thôi cái đi xây sạch cái này đi đây rồi quả mày let's go mày xây gì mà xây quả let's go brother xây em tao khai rồi khăn hầu đã ngất mang ra lên lâm mơ khơi sao luôn lẽ sao luôn chân bao nhiêu gì cần lẽ cần lẽ 또 탄나 비슷해. 저 가보셨어요? 용어는